Trophy 2026 की 7 Brothers Thoubal Moijing Sinduna Chathareba Open Tennis Ball Cricket Tournament की निपान सुबह अमदी मापन सुबह लीग मैच अनिमक बाउंड्री ब्लास्टर्स लिलोंग माई पाखरे ngasi sanakhiba nipan suba league match boundary blasters lilong versus YCUA arapti anina sanakhibada match ta YCUA chajingna toss ngamduna hana batting tawbada apibo over tarani thoida wicket loina out oiraduna subnatangi run nifuga mapan khak target tawba ngamki loinana boundary blasters lilongna over mangaga ball marida wicket mari out oiraga wicket tarukta mai pakpa ngamkhre Boundary Blasters Lilongi Samirna ball ahumda run ani amadi wicket mari lauduna man of the match ki mana fangkre loinana mapan suba league match ta Boundary Blasters Lilong versus Sion Cricket Team B anina sanakhiba match ta Sion Cricket Team B na toss ngamduna hana batting tawraduna apiba over tarani thoida wicket loina turaduna subnatangi run humpu target tawki makha taraduna Boundary Blasters Lilongna over Mapanga ball manga wicket ta taret out oiraduna wicket ahum da mai pakri Boundary Blasters Lilongi Junet na wicket manga lauduna man of the match ki mana fangkre loina na tournament asigi hayengi match oina pung nipan ge minute kuntra the nothing 11 versus SCL sangayum form pung taraga minute kuntra da KYDA kaibung versus SCL sangayum form pung tarani thoiga minute kuntra dana KYDA Kaibung versus Young Street Design pung aniga mini kuntrada KYDA Kaibung versus Lovely 11 sanagani haina organizing committee 7 Brothers Thoubal Moijing ki maikadigi fungdorakli